Kurumjari, ISTV News Bank Tabir Punang Putara Noksri, Hosehan Badang Sing Muru Paulu Bisi. Isaw na Manipuri Labu, Hector Lising Kutramato Chatret, Humbutra Humdoy, Mangan Kibana, Haugi Poto, Mamang Sahid Kisat Taratlom, Handragani Haina, Agriculture Department Director Luis Ngasaino na Fundorli. Hojipau Sanurong Pijri. Sahi is a talk by sing is sauna, Manipuri, Labu Hector, listen Kutramato Chatret, Homudra Hundoi, Mangan Kibana. Sahi is Sigi, Fogi Poto, Mamang Sahid Kisada, Taratlom, Handragani, Agriculture Department Director Luis Ngasaino, ISTV News, the Pondorli. Sanjay Tundu Leba, Director Office Member, the ISTV, Akanano, Unavada, Mana Makatana Pondoropada, Handak Segioina, Manipuri Po, Tariba, Labu Hector, Lakama, listening more Pudra Mangagi Manunda, Hector, listening Kutramato Chatret, Homudra Hundoi, is in his own Mangan Key. Ising isaw na mangan kiba lofom ayamba nauna low panba yabagi matamdagi kahena tengtakibana nauna mention kiba singi mahi charoi haina department lore sangsata low hector amada pau metric ton ani fangbangami haina pabada how kiba sahi singdagi sada tarataru 10 ani mapal gi sangda hantaraba yai haina panari masina maram oirga sahi khudingi oina pau sathok yamna puthok pagi athoi hen tanaba sahi sigi oina pangthok laroi haina phondoroli. The recent flood during June, July, a vast area of all the districts, around about 33 lakhs and 412 hectares of standing paddy crops were submerged. And the submersion was for such a long period that all the standing crops were damaged. And for replantation or retransplantation or removal of siltation and all took such a long time that it was out of season for transplantation of paddy fields, paddy crops. So the area that has been submerged, that has been flooded, or that has been silted, has left fallow. So this year there will be a substantial reduction of paddy yield of the state. Mahana makatana lomi singna hujik thenariba awaba sidagi ko hanaba ningtham lorokta mateng khara pangnaba center da lupa crore manga gi mateng pibi naba hijakre haujamaki oinadi senpam amata kaitharaktabana tambangamdri hainasu phongdokhe. The Department of Agriculture had prepared a contingency plan for compensation of the lost yield of paddy by way of giving alternative crop or the compensatory crop to the farmer during Rabi 2015-16, and for which we had prepared a contingency plan amounting to rupees 5 crore, and that has been sent to the central government of India for sanctioning the amount so that we could implement our contingency plan. And Rabi seeds are being distributed to the farmers during this Rabi 2015-16, so that the loss that has been incurred during the flood season, the farmers can somehow at least come over their loss by cultivating Rabi pulses and Rabi oilseeds, etc. Hadakta Lilongda Dukan Pamba MD Atur Rahman Bu Infalgi Old Assembly Lambida Duty Taba Police Personal Marina Mamonda Yoba Cell Munbigaluna Tamchina Furag Hundolambani Haiba Tong Yaning to Fondoktuna Lilong Mike the Miam Congested Crepe Taudosing Marilena Semkiba J Sina Sindunangasi Lilong Bazardagi Impal Tamna Lakpada Lilong Tongkong Yorpada Tobal Police ki ASP na Lusimu Kangbu Mnitinki Memanga Sabamut Kangbu Ama Kangatuna Chief Minister Unaduna Wari Sanakre Kongsara Duda Mahiroi Singh Dukan Pambasing Amadi Leka Gimio Kyasa Surgaki Mahaleba Police Matik Sabadan DPU Sianaba Police Personal Singh Maming Mata Piroba Fawbada Marilena Authority na Tumina Lesinba Yaning de Haiba Kolaukia Lauke Socialist Party ki lusingba oramba irengbam bijoina lekhitabada Dr. Ram Manohar Lohia Memorial Trust Manipurna awaba phongdorali
All Manipur Senior Citizens Welfare Association na Mongsangi Makalikai de Salariba All as Home Complex da Puki Home Tormama Pang Tokre Tormaduda Lok Sabha ki MP Dr. Maina MLA and Loken Tampa Hotel gi proprietor ke Irabat Singa Amadi Association President Gaurisendra Sharma Suryaki Puki ke Irabat na Katpani Hari Mahana Pondo Kibada Home the lady ba ahal sing na mayok na riba isingi awaba si kardang wala su ko na ba puki tong na ba ingkol lega home the katpani hari MLA local su lupa lak ani ki mateng home si pusala riba association the piki mana maka tarduna singmi tami masin manaw ni nungsi sana na lemin nagadabani haina sinda lauriba si Bharat Sarkar na nakal anida singsep thaduna nungsi na dun ba sinun lady haiki Istela sigi country sigi I boundary ne harba Myanmar pure chalak matamda I koi mai dei ne chakhata bache palil jo budal loira bani som da senapati rom da irela I koi Dimapur ham som phati chalak pada I koi Chiangmai na leiriba madu ge thang na leiriba I koi ki Chiangmai la thok pada I koi mai dei ki loire som da jiri lambel lauriba I koi na jiri bam rom da chatpa matamda gari to ma pada kachen mambi yo matamda mai dei na kai da manga ga ga chatpa ngammi sigumba ta das da mo Bharat Sarkar na mo I koi machel nuksi chana lay by koi chingni tami I koi pun lay minari by koi ta nakan the singjap tharakanda ngasi de koi amaga khaibung taran ke phibam da amchu lagi Rasmata Bijara Sinthia gi mapo komrun thoram hamdi nupi sing political conference mangasi BJP Manipur gi Mahila Morcha amadi Women's for Social Science singzamai sinduna singzamai community hall pangtokre nupi masa kansi amadi larik tamansi haibe team da pangtokbe thormadu da Mahila Morcha Manipur Pradesh ki president RK Pramodini Women's for Social Science ki president Dr. Bimota Mainam amadi BJP singzamai mandal ki president Haistam Joy Susaruyaki Manipur University ki Dean of Social Science ki Professor E. Bijoy Kumar Professor Rajendra Khetri amadi Professor G. Santibalana resource person oina wanganki Wangang kiba sing na phongdong na kibada nupi masa sing bukan si harabadi makhoi bu larik tamanduna ababa samas uhen ba mathok tai nupi na nupi bu hanthana yengba hainabi siju thadokpa phai haiki RK Pramodina na phongdok kibada Prime Minister na nupi masa sing yai phena scheme hawdolu ba se phabani masina sahi taragi manung da leiba nupi masa sing na post office ta sahi amada lupa lising ama thiraga account hangba yahali numit adudagi paraga sahi taramari gi matungda lupa lakh taruk rom phangani Masina nupi singbu samasta nungai yai fena hingbada mating oikin haiki Prithvi ki male masa leba tongan leba kaya di nupi sing na polau mane ba ya ko nupi sing na thamba se asi di ko si mai pa ma si boe ko si ko kana minasi e chanjin ya program chanjin minasi Mahila Morcha Bharatiya Janata Party na kanda thamjani na poti ngasi ki sarkar ase dili sarkar ase miyam ki damakta North East ki damakta maru na CM particularly nupi de yang Infalis ki basikong torbanda ibudo pakhang bagi paphalni haiba sakta mama kargi body matakta tarambadagi miyam na ira thongni tokre sakta masi RK Bimol Singana tengnarakpani Numidangda maki nupi nabadagi basikong dispensary da lang luraga thorakpada mangal gumba ma uba phangki haina mana phongdoki aduga ikan kanadana maki dispensary ki campus manung da khamnu thamliba maki kargi body matakta langtrik langna sakta madu tadun leramani khudakta maibi kauduna laison tison torbo matungda gari du mayumda thoroki hairi ngasi Kansipur da leiba Ravisendra Vidya Arsan Sinduna ani suba Ravisendra Memorial State Level Painting Competition ma Arsam asida pangthokre class 3 dagi 4 amasung class 7 dagi 10 phawgi category ani khaidoktuna punna mahiri sam kontrana saruk yaduna layekpagi athoi hen tanaki ngangoi leifawa film production gi ahanba Manipur digital film Pari imongi yai fatongni thorom ngasi Imphal hotel pangthokre yai fatongni thorom aduda film forum gi chairman Laimim Surjikanta Netasandra Sarama amadi yengkhom romana chimumi kyana suraki film asigi story screenplay amadi direction na BJ Gupta Laisram amadi producer na P Motilal ni film asida Gokul amadi Balana Singba artist kyana suruk yai tarmaduda director BJ Gupta Sirmana nungsi nuon gi landa mute minai nang khebagi Landa Yumpamoiba film haiki. Ngasi upung terulom tabadgi huna Sandel district ki More police station konba Satang village ta Konmari Subasam rifles amadi PLA ni singnaba singa akan mum ongda nungtulpung ama henba pawbat nomai kapna kraheri
ISTV News na phangma pawgi matung ina thodo du da kunmari suba Assam Rifles ke jawan ama sire amana sokle hari nongmai kapna from area da Assam Rifles ke ahen force sangsinduna thiba humgi thabak sathabada IED bomb ani wear cell set ama amadi pistol ama phangle hari Manipur State Cooperative Union na ngasi lampel da leba Center for Cooperative Union ki campus ta amot akai sing sengdokre tormaduda ISM ki chairperson amadi union ki ECO Y ningthemba su suraki Y ningthembana union asi makhada board ki member amadi staff singna lu nana nabagi thabak asi paikhat pani makhata na sigumba khongthang asi satagani haiki ba adu ko ya chang ningthina bajana asang na de yektana leinena bai jamakta amasi panam de ne ko ngasi social service ko union gi wen tok jeri base yum da latrin karam sagne madi water supply scheme karam na mental togani haibi matang da nomi awareness program mangarang awang khuno salam mamang lekai community hall pangthokre PAC division Imphal West na sinu pangthok tormadu da executive engineer L Brojendra na singmami kyana sarugaki hirong gi matang da Brojendra na wafum ka funoke asai yumbu dani khangdabnina mystery sing kauraga sagabada import order mystery sing kauraga taram mamon kamai sani mafam na krai da sagani ising pukri da kyam thaptokani aduna amna sing mafam na imung da kyam thapkani habna sing mafam do moin hayeng wapan mar kyam thapna saraga su yadabnina imung da kyam nak mafam da sana na ba adagi moi kam convenient oiba lamai tra sukram mafam da sagani habdu department ga tanaraga BWC ga tanaraga sana na ba mission sing da khanguraga di mission sing na moi na sagado ni na di adu gidu moi da training pi boina tawjabni awang khuno ge gram panchayat ki gram sabha mifam ngarang salam mamang la ka pangtokre mifam adu da awang khuno jila parishad member M Sanahan Bemadi pradhan TH Dizamini Susuraki Dizamini na phangdo ki bada hau ki ba madi lakat ba sei da gram panchayat asida kari thabak togani habi matang da project report ma sem na ba mifam pangthok pani haiki Swachh Bharat Mission gi saro moina numit tari ni satharakpa lamtu siangbi thorom ama anisuba Assam Rifles ki C company Yaripok post na Yaripok Municipal Council ga khosam naduna ngasidagi Yaripok ta leiba Bamon Lekai Youth Club ki complex ta hodokre toromadu da anisuba Assam Rifles ki C company gi commander major PK Thakur Yaripok Municipal Council gi chairperson ke Rupachandra amadi atai masang na bimi kyana sarwaki doinana club asigi koibada lamtu siangbi tabaksu sathaki Amaramda Wangjing Lamding Municipal Council na susinduna Swachh Bharat Mission gi manungsana Ministry of Urban Development Government of India gi Taramari Suva Finance Commission Award listing ni tarama tarataruki installment ki makhada solid waste management habisda numit humni gi oiba lamtu sengwi toromama Wangjing Bazar gi akoibida hodokre tormadu da Wangjing Lamding Municipal Council gi chairperson Ace Sawi Devi amadi ate councilor kyana suraki Howjik thabaki paw lobisi Central Agricultural University ge College of Horticulture and Forestry da tongan mafamsing longnabugi dama masage sei tara Nepal dage kuntramanga phawgi manungda leiba candidate sing dage darkhas kauri posting adude architect marfutara editor junior engineer civil and electrical personal assistant, horticulture assistant, library assistant, livestock assistant, stenographer, LDC, driver amadi multitasking task ki aham mafam singni. Posting asigi matungina sanaba educational qualification sing legini. Impal da Parikha Center oigida mafam sing asigi application pisin bigi aroiba matam November tang kumathoini hari. Delhi Police ta constable launana ba Manipur dagi nupa amsung nupi candidate sing logadori. Masagi sei kumatoi phawgi manungda leiba 10+2 pass toba mioi singna November tang 13 phawgi manungda darkhas thakpa yagani thabak khan gi process khudimak Imphal pangthokani hari Mazata paliba thabaki pawa sigi akupa marol babu parda leba job center dagi khangba yagani amaromda Jennings da clinical psychologist child psychologist ani logadori maigi tha clinical psychology natraga child psychology da MA MSc MPhil loigedabani clinical natraga child psychology da PhD loibane hena pami mental health clinical psychology natraga child psychology da sahi anige experience laigedabani sahi sigi October gi tang ama phawgi manungda masagi sahi kunthra Nepal dagi handaba mi oigedabani PhD degree holder singidi
Sahi Manga, Komtopagaloina, Sahi Komtopagi, Matanga, Government of India, Madi, Government of Manipur Sanakangon Singing Matungina, Kudong Sab Pigani. Darkas Tarapigi Rubimatam, Laklibo October Tang, Kuntramatoi Fogin Hana, Janemski, Director, Professor L. Devil Singana, Kangalali. Ngasigi Tabaki Pau, Matang Slozire, Hosi Makatapa Paumu, Lobenisi. Haukiba October ki tang taret ki eutagi mayum dagi thokibet nupa masa ma ngasi phawba thiba khangdra hari nupa masa adudi hairok part 3 ngaru thel dagi ningthogjam mangi gi masa nupa ningthogjam singlel sana sei taramari ni ma fit mari insi taru wange kulai kusuni mangna thokiba matamda gray amadi brown masugi fruit litki hangamapal masugi khongraw ma setki higok masugi sampal matongki mapu kanaguma singna thengna birabadi manakna pa police station natraga imung manungi mayusin da pau bibiu hari loisala padamro pau amukan bijire isaw na Manipur gi labu hector lising kutrama thoi chatret homudra hundoi mangan khibana augi pothok mamang sahidagi sada taratar lom hantaragni haina agriculture department ki director Louis Nasai na modor hauji gi ISTV pau patang stre tabi pusi omukana khamjare